अहानबदा मरोइबा पाव पिजरी कांगपोपी डिस्ट्रिक्ट की लेमकोंग पुलिस स्टेशन की मनुंग चैनल लेबा कोंसाखुलगा थंगना लेरिबा कुकी खुलसिंग मरक्ता लमगी वाहौदा ममांगदा थौदोक खरा थोखरबा मतुंगदा नहौनना अमुक मुकनाबगी थौदोकता कोंसाखुलगी खुनगी निंगथौ अमदी चेयरमैन यावना खुंजा खरा फुरकपदगी रिम्सता लाइकनखरे साखंगदबसिंग नंगरांग अयुक अंगनबदा थांगमैबन युमनाम लैकाइदा लैबा अधिकारी मयुम मैपाक्सना शर्मगी युमगी गेटा बोम थमजिलंबबु यानिंगदे हाइदुना टीआईसी क्लब अमदी थांगमैबनगी मैरा पाइबी सिंगना सिंदुना लीला सिंह खोंगनांगखोंगदा वाकन मिफम चथखरे अमदी वी ओपोज वर्क एमेंडमेंट बिल 2024-25 हाइबा खोलाव हयेंग जोहर नमाज अमदी असर नमाज की मतुंगदा मैतै पांगल खुदिंगमकना लौमिनसी हाइना ऑल मणिपुर मैतै पांगल क्लब्स ऑर्गेनाइजेशन AMMPACO की प्रेसिडेंट हयातुर रहमान युमखाइबमना फोंदोरखरे कांगपोपी डिस्ट्रिक्ट की लेमकोंग पुलिस स्टेशन की मनुंग चैनल लेबा कोंसाखुलगा थंगना लेरिबा कुकी खुलसिंग की मरक्ता लमगी वाहौदा ममांगदा थौदोक खरा थोखरबा मतुंग नहौनना अमुक मुकनाबगी थौदोकता कोंसाखुलगी खुनगी निंगथौ अमदी चेयरमैन यावना खुंजा खरा फुरकपदगी रिम्सता लाइकनखरे थौदो अदुदा कुकी सिंगना फुबदगी सोकलबा कोंसाखुलगी निंगथौ अदुदी एमसन बोनमाई चही 55 अपोकपा लेखिद्रबा अलेम्पु बोनमाई अमसुंग विलेज चेयरमैन अदुना अदम दरिनमाई चही 95 अपोकपा ममिंगना तोंबौ दरेनमाइनी ngasi khana chainabagi thaudo asi numijungba pung 12 makhairom taba duaida thokibani konsakul gi khunja singna konsakul amasung faizang village ki marakta leiba sarukta yumpham thonaba leiba kotuna semlingaida harauthe lailon wifi कुकी विलेज अमदी फैजांग कुकी विलेज यावना अकोइबदा लैरिबा यामलबा कुकी खुंजा सिंगना लाक्तुना मकोइगी लमनी हाइदुना फुबा होरकपनी हाइरी थौदोदगी पाव हेक फंगबगा सिक्योरिटी फोर्स सिंग चंगसिंदुना अशोक अपन सिंग अदु लैमखोंग आर्मी हेडक्वार्टर फावबा पुरकलबा मतुंग खुंजा सिंगना रिम्स हॉस्पिटल दा अमुक पुखलक्तुना लाइकनरी कुकी सिंगना मतिक चाबा खुलाई सिंग पाइदुना लाकपदा नतना नाउरी फावबा यावना तौबा थवोंग सिंग अदु चथरखिबनी हाइरी का हेना सोकपा मियोय अनिना रिम्सता लायेंगली अदुगा असोकपा मियोय निपानना खुरखुलगी PHC दा हौजिक कन्ना लायेंग चथरी असोकपा सिंगबु येंगसिनबा लाखिबा रोंगमै नागा काउंसिल इम्फाल की वाइस चेयरमैन अथोन गांगमैना पाउमी सिंगदा फोंदोरकपदा वाखल खंथाबा ngamdaba अमगी मतौगुम कुकी फुरुप सिंगना इतत ततना खुद थारक्तुना लमन खुंबगी फिबमदा लाकलगदे पामदबा अचौबा लांजाव अमा थोलकपा याबगी फिबमदा लाकनी पामदबा थौदोकसिंग थोक्ट्रिङै ममांगदा वाखल खंथादुना लेफौबना चुंगनी हाइकिबगा लोइनना ममांगदा सुंगसिगी थौदोकुम अनिरक अहुमलक थोकिबा लैख्रे लैमिन चामिनबनी हाइदुना तौदनबा वार्निंग कया तौकिबसु लैख्रे अदुबो मखाताना अमुक तौरक्लबदी पामदबा थौदोकसिंग थोक्लोइ हानिङाइ लैते हाइखे माना मखा तारदुना हौजिक इरमदा मसिदा थोक्लिबा फुरुप अनिगी लान असि खरा नेमथाबगी ममी तारकलगा नहौनना अमुक हौरकपगी ममी तारकपा असि यानिंगदे हाइकिबगा लोइनना रोंगमै नागा काउंसिल की माइकैदगी ngasi थोक्लिबा थौदो असि अकनबा मोंगदा कंडेम तौई वाफम थमखे कोकोमीगी थौमीसिंग अमदी इंडिजिनियस पीपल्स फोरम मणिपुर की प्रेसिडेंट ओइबता नतना सोशल एक्टिविस्ट असंग कसारसु थौदो अदुदा सोक्लबा सिंगदु येंगसिनबा लाखे मसीसे इथा थाजदना कोनसा खुंदा कोई कुकी से नाव सिंगा कोई लेंगमै खुन की चिप अमदी कोई की चेयरमैन दा खुद था बिगन होजे हस्तान दा याम कन्न नारग लई मसी कोई रोंगमै नागा काउंसिल की साइट की कंडम तवे मरमदी हंदक के कोई मितैगा कुकीया सी इरान थोपा सिदा हंदक सी kai inta ba tap thab sala ka dar me am ka khalam bani adubu itha thajadana ngasi sumaina kari maram digino akoi sena khandraga so akoi marakta irang sano thokpi aba monga sumaina akoi nagagi marom pari sinnaw sing khunja sing da sumaina fuiba se akoi romena ka kausina yaring de pende ngasi sugum se tawigino haiba se akoi kuki sinnaw sing da akoi wapam je thamjabani ang da so ma nirakti thokra male na lawi alna khandra mado akoi sugum se thokna ba amuk han thokna ba akoi warning kya so tawikrabani adu sugum je hanin hanina thokli ba si mafam ma hangda gyaman ta da wakan khanda ba ngana ba kanguna masil laman kumni ma wakan da amuk laglagadi akoi gi marak tasu sauna thokpi aba irang thokpi aba wapam ma leibani na sugum thabak se tawigino haiba se hanin hanina amuk na so hai khrai ngasi so hai wapam masini asmaina tesin jage
Sakhangdabasingna ngarang ayuk anganbada thangmaiban yumnam leikaida leiba adhikari mayum maipak sana sharmagi yumgi geta bom thamjillambabu yaningde haiduna TIC club amadi thangmaibangi maira paibi singna sinduna lila sing khongnang khongda wakan mifam chathakre wakan mifam aduga mari leinana imoinu maira paibi lupki president ngangom kanan balana haikibada tangdu leitadana miyam pumba wanaringai chairak asida mafam kayada itat tatana nomai kapsilambagi thawong asi tawhaningde karigumba yanadaba kharagi bom thamjilamba asina maram oiraga leikai asida leiriba miyoising pakhatpa poknare yanadaba fana leirabasu wari sanare hairakanda yasenaba puraknaba honabiyu bom thamjinduna leikaida aki akhang pibiganu haina fongdorakhi wakan mifamaduda yumlakta bom thambiganu leikaida aki akhang piganu aikoi santi pami haiba placard sing paiduna yaningdaba utkhi paksana sarmagi geta bom ama thamamba kanana no su khangde ko khoi maira paibi khoi gi maikai da gi haijening base khoi ayong ta da bom ko thamama benina angang school satpa khotpa da bom nai na pakhatpa thakatpa da ya khoi da su nungang ba phawba da yana da ba maram kari gumban lairaga kholaga su ko wari watai sabiraga asina phani haiba kano da lobiraga sumaina bom nun thangjan da sidi lagai da thaman janing da ba. We oppose Work Amendment Bill 2024-25 haiba kholau hayeng Johar Namaz amadi Asar Namaz ki matungda Maitai Pangal Kudimakna lauminasi haina All Manipur Maitai Pangal Clubs Organization AMMPACO ki President Hayatur Rahman Yumkhaibamna fongdorakre wapamasi ngasi New Chekon da leiba AMMPACO gi head office ta paumi singa unabagi mifam aduda fongdokhibani mana makhata na haikibada 2013 gi Work Amendment Act asi India gi Muslim singbu ikai khumnaba mangdanaba semdoknaba haina oppose tawduna lakhibani adubu Islam lining da ka hena sokpa Work Amendment Bill 2024-25 Lok Sabha amadi Rajya Sabha na pass tawkiba sina democracy satpa secular oiba India da Muslim singbu akiba ama fauhanle ethnic kayana khundaminariba mafam asida furuk khudingmapu ngaklau piraga apunbagi pangal sagatnaba hotnabagi mahud ona tainaba oina bill ama pass tawriba sigi mayokta maitai pangal singsu lepkani bill asigi mayokta Manipur da laiminariba mipum khudim angna wakhal munna khanthaduna cooperation pibiyo wafam asi lining laishon khetnabagi wafam amata nate Hindu amagi temple board ta Muslim na yawa yaba nate Hindu nasu Christian singi oibaida yawa yaba nate masa masagi lining gi oiba board ama lairibani asida khut thengjilakpa asi yamna laibak thibani Jati furup manaba manadaba thidana ing tapna nungsi chanana hingminnariba singda fataba nungairoidaba akiba tholakadra haina Work Bill 2024-25 asi oppose tawbani maramasina hayeng nomaijingi Johar Namaz amadi Asar Namaz matungda Manipur da lairiba masajid madrasa gi matnakta Manipur gi metai pangal miyam hupna tholaktuna We oppose Work Amendment Bill 2024-25 haiba kholau asi lauminaduna bill asibu thengnaminasi hariba bill asibu handokpiyu haina India government amadi Manipur gi governor dasu pukning chingsinkhre 2024-25 Wafa Bill Amendment Bill haibasida aikoi sanction gani maramdi karigin haiba matamda aikoi gi secular oiba democracy chatpa laibakta dharma amaga yamna nungsinana tung koina laiminnagadabagi phida ama khak phangadra haidana khalluba poto adugi tayona badalai aikhoida akiba phawale maramdi karigin haiba matamda Islam haibadi Muslim Islam chatliba adugumba Manipur dana metai pangal haina lairiba sida mai magi oiba wafa vote haidana loina lainai Hindu gi su lai Muslim gi su lai Christian gi su lai adubu magi oiba lairiba area da magi oiba law na piriba haibadi adugi hanadagi chatnaraga laiba law duna piriba adugumba chatnabi adubu yamna respect tawraga lakpa akai atoi bidaba amana amabu respect tawnaba magi oiba chawkhatna na hotnaba adugumba potubu adugi on tainabada aikhoida akiba phawanba adugumba amakha handaki Wafa Bill 2024-25 sina aikhoida pirai Yelhomi kyana tangdu leitana hingjaramba iramdam asi haukiba 2023 gi May gi tang 3 dagi Kanglup Masel gi marakta yengthinarakpa sina maram oiraga
Chahi ani fazilakadauba kuidre thoglakliba irang asi tha 16 fazilakadauba matam asigi manungda maitai macha marakta khuraki ina lai saba changna maitai gi chaba wana mathong maram khangdaba ngangba haurakpham khangdaba mapandagi haijalakpa mitopsingi michangda lepa manba amadi makhoibu kankhatlaga social media amadi function da wa nganglakpa asi maitai furuki maitan asibani haina lawdaba ngamloi haina sikogi cherol amana hairakli serol aduna hai Chahi ani fazilaklaba irang asida maitai di pomchum chumlibani irang asi hauji nemba manlaga su chamada chama tangdu laitaba leire haibadudi yadri karamba matamda amuk mapandagi changlakpa mitop singsina ngauri fari nungsit kanglakadoribano tamba ngamdri maitaina pomchum chumliba irang asida maitaibu lalhannaba marakta miyamgi luchingbani wangangloi masak naibani aidi aduni adani haina fawham oiba maitai macha kharana thoraklaga maitai miyambu lalhanna unaba hotnarakpa asi maitai miyamgi damaktadi yamna laibak thibani mamal yamlaba kathokpadana masaruk oiraba asengba mapari mamomloi kaya lup kaya gi thoburoi kayana chaba thakpa tumba khangdana izati ipurukki damak khunai asigi damak maitai miyamgi damak thauna hanba leitana thauna leina kathoktuna honari asumna angamba thakta honaringai chairakta maitai machani haidunasu wakhal tadaba peng choiraba wazau ngangba akhang ahai saba lebak ningba saba miyoi ama anina miyoi kharana thoraklaga maitaibu social media da hunduna ngangba si malemda maitaibu aranba tahannaba thorangla haina chingnadaba ngamloi asigumba singasi makhatana amuk han tawbigano asigumba sasinaba lebak ningba kayagi machindagi ngasi fawbada mathong maram khangdaba lamhen tuhenba kuki gi mayokta wa ngangba ngamdribasi masigini nongi wahan thokarino haiba miyamna hena khangi ngasi fawbada kanglub ki irang asida icham chamjarba maitai kaya khango thakta punsi pikam nakribani miyoi lesing kayana lanjena duna relief camp ta changjafam lauduna wana leiribani Masida Bharat Sarkarna kuki lalhauba singi sugi designated camp taramari leiriba sigi yengsinaba panaba senaba amadi makhoiga yanariba terms and conditions singdu kadai fauba ngakna chatlibagi haibadu nathaiduna thamlaga makoina talakpa maram chadaba demand kharada iramda masida tangdu leitaba lehendribani haibasi lengak pairiba singna khangpham thokpani loinana karigumba kharagi khudong chaba loba manbagi thawong asi makhata na tawhaningdabagi apamba Sikogi Maikaidagi su thamlakli. Directorate of Printing and Stationery, Government of Manipur na sinduna the Manipur Gazettes and its importance haiba hiramda nomagi oiba seminar ama pangthokre. Chingmairongda leba Hotel Classic Grande da pangthokiba thoramaduda General Administration Department GAD Transport Veterinary and Animal Husbandry ki Secretary Michael Achom IT and MD Manipur Beverage Corporation Limited के Secretary T.H. Kiran Kumar Singh IAS, Information Technology Manipur की Director N. Deben Singh, GAD DP Government of Manipur की Deputy Secretary A. Rangina Chanu, Amadi, Directorate of Printing and Stationery की Director A. Romita Devi, Hariba Miyoi Singh Asina, Athoiba Mitung Lensing Oina Saruk Yaduna Pangthokiba Thorum Adugi, Technical Session da Manipur University MU Department of Law की Head of Department HOD Oriba Professor Y. Premananda Singh DM University की Associate Professor Dr. Arambam Noni Maitai UNI Imphal की Bureau Chief N. Satyajit Singh Amadi Library and Information Science MU की HOD Professor CH Ibohal Hariba Miyoi Singh Asina Seminar Adugi Speaker Oina Importance of Gazette and Law Political History and Importance of Gazette and Media Reporting Amadi Gazette and Library Science Haiba Hiram Singh da Sugaina Wangang ki Amadi Technical Session aduda Administration Department GAD Transport Veterinary and Animal Husbandry gi Secretary Michael Achomna Moderator Oike Tharamaduga Mari Lainana Directorate of Printing and Stationery gi Assistant Director T.H. Binod Kumar na haikibada Kumja lesing ama chama pantara mapandagi haurakhiba government press asina sahi chamaga sumna taruk asida punna gazette lising nifuga chatruka nifu nipan digitize tokre masigi manungda sayolgi oina yumsakaisa Wednesday numita fongba miyamna ordinary gazette haina khangnariba Manipur gazettes ki masing lesing taret ka chamri marfu mari aduga Manipur gazettes extraordinary aduna punna
ꯒꯦꯖꯦꯠ ꯃꯁꯤꯡ 13,100,134 ꯑꯣꯏꯔꯤ ꯑꯗꯨꯒ ꯗꯤꯖꯤꯇꯥꯏꯖ ꯇꯧꯈ꯭ꯔꯕ ꯄꯦꯖ ꯃꯁꯤꯡꯅ 2,39,962 ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38 ꯐꯥꯎꯕꯗ ꯂꯨꯄꯥ 3,153 ꯀꯂꯦꯛ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡ ꯃꯇꯝꯗ ꯒꯦꯖꯦꯠ ꯑꯁꯤ ꯀꯨꯝꯖꯥ 1,180 ꯗꯒꯤ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯀꯤ ꯃꯇꯦꯡꯗꯒꯤ 1,198,99 ꯑꯃꯗꯤ 1,198,98 ꯒꯤꯁꯨ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯒꯦꯖꯦꯠ ꯅꯝꯕꯔ ꯑꯁꯤ 1,198,132 ꯗꯒꯤ ꯍꯧꯏ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯦꯁꯅꯦꯜ ꯑꯥꯔꯀꯥꯏꯚ ꯚꯣꯄꯥꯜꯒꯤ ꯃꯇꯦꯡꯗꯒꯤ 1,198,138 ꯒꯤ ꯒꯦꯖꯦꯠ ꯌꯥꯎꯅ ꯒꯦꯖꯦꯠ 113 ꯑꯗꯨꯒ ꯑꯄꯨꯟꯕ ꯄꯦꯖ ꯃꯁꯤꯡ 1,128 ꯑꯣꯏꯕ ꯃꯥꯡꯂꯨꯔꯕ ꯑꯔꯤꯕ ꯒꯦꯖꯦꯠ ꯈꯔꯗꯤ ꯐꯪꯕ ꯉꯝꯂꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯒꯦꯖꯦꯠꯁꯤꯡ ꯂꯧꯁꯤꯜꯂꯨꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯆꯦ ꯆꯥꯡꯁꯤꯡ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕꯗ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯃꯥꯡꯕ ꯌꯥꯗꯕ ꯆꯦ ꯆꯥꯡꯀꯌꯥ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯒꯤ ꯑꯦꯂꯣꯠꯃꯦꯟꯠꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯖ ꯗꯨꯏꯡ ꯃꯣꯔ ꯍꯥꯔꯝ ꯗꯦꯟ ꯒꯨꯗ ꯐꯣꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯍꯥꯏꯕ ꯃꯣꯁꯟꯗ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯔ ꯀꯣꯂꯦꯖ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯄꯣꯔꯇꯔ 3 ꯑꯃꯗꯤ ꯑꯣꯄꯣꯖꯔ 4 ꯄꯨꯟꯅ ꯃꯤꯑꯣꯏ 8ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯍꯧꯗꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯣꯛꯇꯔ ꯑꯦꯁ ꯔꯟꯖꯤꯠ, ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯗꯣꯛꯇꯔ ꯑꯦꯁ ꯅꯕꯗꯤꯞ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ 60ꯔꯛ ꯁꯨꯕ ꯑꯦꯅꯨꯑꯦꯜ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯀꯤ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯗꯣꯛꯇꯔ ꯑꯦꯁ ꯔꯟꯖꯤꯠꯅ ꯍꯥꯏ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯕꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯁꯥꯒꯤ ꯇꯦꯂꯦꯟꯠ ꯍꯦꯟꯒꯠꯍꯟꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯗꯤꯕꯦꯠ ꯇꯧꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥ ꯌꯦꯡꯗꯨꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯈꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯅ ꯃꯍꯩꯔꯣꯏꯗ ꯂꯧꯁꯤꯡ ꯀꯌꯥ ꯄꯤꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯈꯤ꯫ ꯗꯤꯕꯦꯠ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯅꯤ꯫ ꯕꯠ ꯇꯧꯕꯗꯨꯕꯨ ꯀꯔꯤꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯏꯁꯥꯒꯤ ꯅꯣꯂꯦꯖ, ꯏꯁꯥꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁ, ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯀꯣ-ꯀꯥꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯁꯦ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯊꯝꯖꯒꯦ꯫ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯉꯁꯤ ꯍꯧꯖꯤꯛ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄꯗꯒꯤ ꯍꯣꯜ ꯑꯁꯤ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯃꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯁꯣꯏꯗꯅꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯌꯥꯔꯤꯃꯈꯩꯗꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ, ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯕꯦꯂꯞ ꯇꯧꯕꯤꯌꯨ꯫ गेम एंड स्पोर्ट्स सही खुदिंग तौखिबदगी हंदकी सही तौखिबा गेम एंड स्पोर्ट्स पार्टिसिपेट अदुकी नुपी नुपा छात्र छात्री खुदिंगोन सरुक याखिबगिदमक्तसु अयहांना छात्र खुदिंगबु थागल्ली हाइबा वाफमनि थंजगे असियारगा थैंक यू। मणिपुर लिटरेरी सोसाइटी इम्फाल न सिंधुना सिंगजमई चिंगामखा हाई स्कूल की हेड मिस्ट्रेस थोकचोम रेणु देवी ने इबा लाखिगे अमुक हन्ना हाइबा लारिक असि फोंबगी थौरम अमा ngasi चिंगामखा लिवा लंबी चनमपुखरी मपालदा लैबा ABSC की युमदा फोंख्रे। हारिबा लारिक फोंबगी थौरम अदुदा मणिपुरी एडवाइजरी बोर्ड साहित्य अकादमी न्यू दिल्ली की फॉर्मर कन्वीनर नोंमाइथेम किरण कुमार सिंह, मणिपुर लिटरेरी सोसाइटी इम्फाल की प्रेसिडेंट नाउरेम लोकेश्वर अमदी साहित्य अकादमी अवार्डी वीरेंद्रजीत नाउरेमना मरुओइबा मिथुंगलेनसिंग ओइना सरुक याखी। थौरम असिगा मरी लेनना लारिक असिगी AEB अमदी सिंगजमई चिंगामखा हाई स्कूल की हेड मिस्ट्रेस थोकचोम रेणु देवीना फोंदोखिबदा चरांग नरिबा इरेपाक असिदा खितंगता ओइरबसु मरा चेटपा लेपाक अमा पुरकपा ngamgadra हाइबगी वाखलोंदा इजखिबा लारिक अमनी। हारिबा लारिक असि मरु हुंजिल्लुरगा इसिंग चाइबीद्रबा लारिकनी हाइबदा हाइमनबा थोकलोय।
mahakna high school life dagi saireng wari kaya ama iba horakibata natana college ki magazine kaya da hapkibasu laiki iningbagi wakhal faurabasu fongdokpa ngamdana laki adubu laipaki oirakliba irang asina maram oiraga mapal thokpa ngamlaktaba amadi awaba kaya asibu koknaba miyamgidamakta larik asi fongbagi tanja adu lobani haiki lamdam asida sizinariba lonbu ningthina ngak senduna thamnaba manipur lengakna language policy ama sembiu haina Sahitya Academy Awardee Sarachan Thiamna fongdokre wafam asing asi Indian National Trust for Art and Cultural Heritage Intech Manipur Chapter amadi Rongmai Literature Society na sinduna International Mother Language Day Observance 2025 ki thoram ama Intangible Cultural Heritage, Folklore and Oral Tradition of Indigenous Rongmai Community of Manipur haiba hiramda JN Manipur Dance Academy da pangthokiba thoram aduga mari leinana fongdokkibani thoram aduda Sahitya Academy Awardee Sarachan Thiam Manipur State Kala Academy Awardee amasung Rongmai Literature Society ki President su oiriba Ragangning Gangmai amadi Manipur University ki hanagi History Department ki Professor Naurem Joykumar na athoiba mithung lensing oina saruk yaki Sahitya Academy Awardee Sarachan Thiam na makha taraduna hai miyoibana poglakpadagi sidriba fawba lon asi sizinaduna thadoknaba yadaba amagum lakli loinana kumja lising ama chamapan yankhai nithoida Bangladesh ta leiramba matam adugi East Pakistan hairaga khangnaba ngasina miyamna Bangladesh haina khangnariba mafam asida Urdu lonbu official language oiragani haina matam adugi government na lauktorakpadagi Bengali singna namna taba East Pakistan gi miyamna makoigi mama lonbu kanjanabagi damakta ihau kaya haurakpada police singna nongmai kapa lathi charge tauba amadi fuba chaibagi thabak chathabada miyoi kaya ama soopan nangkiba miyoi kaya amana phajinduna jail da thamjinkiba tan natana kaya amana thawai thakiba amadi kumja lising ama chamapan marfutara mapan gi November 13 ta UNESCO da famkiba kontra suba annual general conference ta warep amalauke warep adudi February 19 asibu International Language Day oiragani haina lauthoki maramaduna numit adubu ningsingbo oina ngasigi thoramasi lamdam asidasu International Mother Language Day gi thoramasi pangthokpani amadi aikhoigi lon kansi aikhoigi lon chawkhatnaba hotnabada miyam punna saruk yaminasi loinana aikhoigi lon asibu kannaba hotnabada lengaki maikaidagi language policy ama sembiu haina so fongdokhi February 1952 si sakhang boina UNESCO na 1999 da law ke warip adugi matungina 2000 dagi nasi phawba lepa leitana February 19 je pangthorak pani ji kino de des sambi ki boja homen haibi ki betuni akhoi 21 da tahokdre ngasi tang mangana to hairga so thoiwa kai beleite maramdi imalon gi ningsingba imalon bu mahapo aikhoina yokat paibese aikoi ithone aina hek pokpa matamda ima gi tampak ta gain hek ta kana ima haiba wai sire thore matam se atopa lon aingon namda sangde aduna bot right ima gi lon aina ngang bai se bot right ne Nakal amaromda thoramaduna athoiba mithunglen oina saruk yagadaba hanagi chief minister Nongthombam Birena saruk yaba ngamdrabasu mahakna tharakpa audio recording amada thoram aduga mari leinana mahakna fongdorakpada yamna tanglaba mangkigadawraba language amadi magi furup singi oiba potsak sing yokhatnaba hotnariba ngasigi organizer singbu thagatpa fongdorakpaga loinana Mayaurol-dagi leiraklaba ichilenau singi pukai langai semgat sagat minaba yoktuna thamba amadi ngaktuna thamba haibasi tangai fadi amadi mayam pumnamaknasu thabak thoram sing paikhatpada saruk yaminasi haiba wafam thamki Manipur chapter in collaboration with Rongmai Literature Society sumaina yamna tanglaba aikogi mangi gadorba adugumba aikogi language Magi Zati Singi Oiba Adugumba possible Yokanaba Honabi Badugumba Simbi Laminiba Romay Sinau Singa to Intakin Sinau Punama Primayamaro and Romay she the Obili Literature Society Aduinta I Animaku a Tamoidagi Kai Kunaba Takachabo Punguchari Hairiba Sugumba indigenous ki oiba koigi mai holon dagi leira koigi ichilina mayam gi pukai langwai punamak se
ꯁꯦꯝꯒꯠ ꯁꯥꯒꯠꯃꯤꯟꯅꯕ ꯌꯣꯛꯇꯨꯅ ꯊꯝꯃꯤꯟꯅꯕ ꯉꯥꯛꯇꯨꯅ ꯊꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ. Kangpopi District Lemekong Police Station gi manung chana laiba Konsakul ga thangnana lairiba kuki kulsing gi marakta lamgi wahauda mamangda thodok khara thokraba matungda nahonana amuk muknabagi thodokta Konsakul gi khun gi ningthau amadi chairman yauna khunja khara phurakpadagi rimsta laikanakre. Sakhangdabasingna ngarang ayuk anganbada thangmaiban yumnam laikai da laiba adhikari mayum maipaksana sarmagi yumgi geta bom thamjilambabu yaningde haiduna TIC club amadi thangmaiban gi maira paibi singna sinduna lila singkhongnang khongda wakan mifam chathakre. Amadi we oppose worked amendment bill 2024-25 haiba kholau hayeng Johar Namaz amadi Asar Namaz ki matungda Maitai Pangal khudingmakna lauminasi haina All Manipur Maitai Pangal Clubs Organization AMMPACO gi President Hayatur Rahman Yumkhai Bamna phongdorakre.